ꯆꯦꯅꯦꯜ ꯁꯤꯅ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯔꯣꯃꯥꯟꯇꯤꯛ ꯁ꯭ꯇꯣꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯏꯔꯩ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯔꯨꯞ ꯔꯟꯕꯤꯔ, ꯋꯥꯔꯤ ꯃꯈꯥꯁꯤ ꯑꯃꯨꯛ ꯇꯥꯔꯣ꯫ ꯑꯩꯅ ꯗꯦꯜꯂꯤꯗ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯅꯨꯄꯃꯥ ꯃꯥꯅ ꯑꯉꯝꯕ ꯐꯤ ꯀꯟꯅ ꯁꯥꯖꯈꯤ꯫ ꯈꯨꯔꯥꯂꯨꯈꯣꯏꯁꯨ ꯑꯐꯪ ꯑꯐꯪꯕ ꯊꯕꯛꯁꯤꯡ ꯁꯨꯖꯈꯤ꯫ ꯏꯃꯥꯁꯨ ꯑꯋꯥꯕ ꯈꯪꯗꯅ ꯃꯅꯥ ꯃꯁꯤꯡ ꯀꯩꯊꯦꯜꯗ ꯌꯣꯟꯖꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯑꯩꯕꯨ MSc ꯐꯥꯎꯕꯗꯤ ꯂꯣꯏꯁꯤꯜꯍꯟꯈꯤ꯫ ꯃꯇꯝꯗꯨ ꯑꯩꯅ UPSC ꯊꯥꯔꯝꯗꯥꯏꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯀꯟꯅ ꯇꯧꯈꯠꯂꯛꯄ ꯇꯥꯟꯖꯥꯗꯨꯗ ꯅꯣꯡꯃ ꯏꯃꯥꯅ "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯇꯝꯊꯕ ꯂꯣꯏꯒꯗꯧꯕ ꯋꯥꯠꯂꯤꯕ꯭ꯔꯥ?" ꯍꯥꯏꯅ ꯇꯥꯅꯤꯡꯂꯕ ꯈꯣꯟꯖꯦꯜꯅ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃꯗꯒꯤ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯏꯃꯥꯗꯨ ꯀꯞꯁꯨ ꯀꯞꯂꯛꯈꯤ꯫ ꯃꯆꯥ ꯑꯩꯒꯤ ꯈꯟꯕꯗ ꯏꯃꯥꯁꯦ ꯋꯥꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ, "ꯏꯃꯥ, ꯆꯍꯤ ꯑꯃꯇꯪꯒ ꯅꯆꯥ ꯃꯐꯝꯁꯤꯗ ꯂꯩꯊꯖꯈꯤꯒꯦ, ꯏꯃꯥꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯥ?" ꯍꯪꯖꯈꯤ꯫ ꯏꯃꯥ ꯋꯥꯗꯦ, ꯏꯁꯥꯒꯤꯗꯃꯛ ꯏꯃꯥ ꯆꯣꯛꯊꯕ ꯐꯥꯎꯗꯦ ꯍꯥꯏꯕ ꯏꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯁꯣꯟꯅ ꯊꯤꯟꯕꯒꯨꯝ ꯇꯧꯈꯤ꯫ ꯏꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯅ ꯑꯩꯒꯤ ꯊꯧꯅꯥ ꯍꯦꯟꯅ ꯍꯥꯞꯈꯤ꯫ ꯑꯩꯅ ꯍꯥꯟꯅ ꯄꯥꯔꯝꯕ ꯃꯇꯝꯗꯒꯤ ꯍꯦꯟꯒꯠꯇꯨꯅ ꯑꯩꯒꯤ ꯁ꯭ꯇꯗꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯍꯧꯈꯤ꯫ ꯑꯩꯒꯤ ꯑꯅꯤꯡꯕꯁꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗ꯭ꯔꯕ ꯏꯊꯧꯅꯤ ꯈꯟꯗꯨꯅ ꯑꯅꯨꯄꯃꯥꯗꯁꯨ ꯐꯣꯟ ꯇꯧꯕꯒꯤ ꯋꯥꯈꯜ ꯂꯩꯈꯤꯗꯦ꯫ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯑꯅꯨꯄꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯀꯣꯜ ꯑꯃ ꯐꯥꯎꯕ ꯇꯧꯔꯛꯈꯤꯗꯦ꯫ ꯑꯩꯒꯤ ꯁ꯭ꯇꯗꯤꯗ ꯑꯀꯥꯏꯕ ꯑꯣꯏꯒꯅꯤ ꯈꯟꯗꯨꯅ ꯇꯧꯔꯛꯇꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯖꯈꯤ꯫ ꯋꯥꯈꯜꯗꯨꯃꯛꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯅꯨꯡꯃꯨꯛ ꯀꯟꯁꯤꯟꯗꯨꯅ ꯑꯩ ꯁ꯭ꯇꯗꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ꯫ ꯊꯥ ꯑꯅꯤꯃꯨꯛꯀꯤ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯑꯅꯨꯄꯃꯥꯕꯨ ꯌꯥꯝꯅ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯀꯣꯜ ꯇꯧꯔꯒꯦ ꯉꯁꯤꯗꯤ, ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯁꯨ ꯍꯪꯂꯒꯦ ꯈꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯣꯜ ꯇꯧꯔꯨꯕꯗ ꯃꯥꯒꯤ ꯐꯣꯟꯗꯨ ꯁ꯭ꯋꯤꯆ ꯑꯣꯐꯇ ꯂꯩꯔꯝꯈꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯅ ꯃꯥꯕꯨ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯈꯤꯗꯦ꯫ ꯑꯩꯒꯤꯗꯃꯛ ꯑꯋꯥꯕ ꯈꯪꯗꯅ ꯑꯩ ꯉꯁꯥ ꯈꯥꯡꯗꯨꯅ ꯄꯩꯁꯥ ꯈꯖꯤꯛꯇꯪꯕꯨ ꯐꯪꯖꯔꯕꯗꯤ ꯈꯟꯗꯨꯅ ꯐꯤ ꯀꯟꯅ ꯁꯥꯖꯍꯧꯔꯤꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯀꯔꯝꯅꯕꯨ ꯆꯤꯡꯅꯔꯨꯔꯒꯅꯤ? ꯑꯩꯒꯤ ꯋꯥꯈꯜ ꯂꯝꯐꯥꯡ ꯆꯠꯇꯅꯕ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯂꯤꯕꯅꯤ ꯈꯟꯈꯤ꯫ ꯊꯥ ꯈꯔꯒꯤ ꯇꯨꯡꯗ ꯑꯩ UPSC ꯃꯥꯏ ꯄꯥꯛꯇꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯨꯝꯗ ꯊꯣꯔꯛꯈꯤ꯫ ꯋꯥꯈꯜꯅ ꯅꯨꯡꯉꯥꯏꯕꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯌꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯅꯨꯄꯃꯥ ꯍꯣꯏꯗ ꯍꯥꯟꯅ ꯑꯗꯨꯝ ꯆꯠꯁꯤꯔꯥ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯗ ꯍꯥꯟꯅ ꯆꯪꯂꯝꯕꯅ ꯐꯔꯅꯤ ꯈꯟꯗꯨꯅ ꯄꯔꯞ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯍꯦꯛ ꯀꯥꯟꯁꯤꯜꯂꯨꯕꯗ ꯃꯔꯨꯞ ꯔꯟꯕꯤꯔ, ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ꯫ ꯑꯩꯒꯤ ꯁꯦꯝꯖꯤꯟꯕꯤꯗ꯭ꯔꯕ ꯕꯥꯕꯥꯅ ꯁꯥꯕꯤꯔꯝꯕ ꯃꯜꯂꯕ ꯌꯨꯝꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯊꯣꯟ 3-4 ꯋꯥꯡꯂꯕ ꯐꯖꯔꯕ ꯕꯤꯜꯗꯤꯡ ꯑꯃꯈꯛ ꯂꯩꯔꯝꯈꯤ꯫ ꯀꯣꯟꯊꯣꯡꯁꯤꯕꯨ ꯑꯣꯟꯅꯔꯕ꯭ꯔꯥ ꯈꯟꯈꯤ꯫ ꯉꯥꯏꯍꯥꯛ ꯆꯥꯟꯅꯅ ꯂꯩꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯏꯅꯦ ꯃꯦꯝꯆꯥ ꯂꯝꯕꯤꯗ ꯂꯥꯛꯄꯗꯨ ꯎꯕꯗꯒꯤ ꯏꯅꯦ ꯃꯦꯝꯆꯥꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ, "ꯏꯅꯦ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯨꯕꯨ?" ꯍꯥꯏꯅ ꯉꯥꯛꯆꯥꯟꯅꯅ ꯍꯪꯂꯨꯔꯤ꯫ "ꯑꯦ ꯏꯕꯨꯡꯉꯣ ꯄꯣꯏꯔꯩ, ꯅꯪꯗꯤ ꯑꯆꯧꯕ ꯊꯕꯛ ꯑꯃꯁꯨ ꯇꯧꯔꯅꯤ ꯍꯥꯏꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤ ꯍꯔꯥꯎꯅꯔꯕꯅꯤ꯫ ꯅꯨꯡꯁꯤꯕꯅꯤꯗ ꯌꯥꯁꯦ, ꯂꯥꯛꯑꯣ ꯏꯅꯦꯒꯤꯗ ꯆꯪꯁꯤꯜꯂꯛꯑꯣ, ꯋꯥꯔꯝꯂꯅꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯀꯔꯤꯅꯣ ꯏꯌꯥꯅ ꯆꯥꯕ ꯌꯥꯕ ꯁꯦꯝꯕꯤꯔꯛꯀꯦ." "ꯏꯅꯦ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ? ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯤ, ꯏꯃꯥꯅ ꯀꯗꯥꯏꯗ?" "ꯏꯍꯦ, ꯏꯌꯥꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯂꯝꯗ꯭ꯔꯤꯕꯣꯏꯔꯦ? ꯅꯃꯥꯅꯁꯨ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯑꯄꯟꯕ ꯑꯣꯏꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯇꯥꯛꯂꯝꯂꯔꯣꯏꯅꯦ ꯇꯧꯔꯤꯁꯦ꯫ ꯐꯔꯦ, ꯏꯌꯥꯅ ꯍꯧꯖꯤꯛꯇꯤ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯐꯪꯂꯕꯅꯤꯅ ꯅꯃꯥ ꯅꯆꯥꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯂꯥꯛꯂꯅꯤ꯫ ꯂꯥꯛꯑꯣ, ꯏꯅꯦ ꯆꯥ ꯂꯣꯟꯕꯤꯒꯦ." ꯑꯩ ꯒ꯭ꯌꯥꯟ ꯏꯇꯥ ꯇꯥꯗꯅ ꯏꯅꯦ ꯃꯦꯝꯆꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯈꯣꯏꯗ ꯆꯪꯃꯤꯟꯅꯔꯦ꯫ ꯊꯨꯅ ꯏꯅꯦꯅ ꯆꯥ ꯁꯦꯝꯕꯤꯔꯗꯨꯅ ꯄꯨꯊꯣꯔꯛꯈꯤ꯫ ꯏꯅꯦꯅ ꯄꯤꯔꯤꯕ ꯆꯥꯗꯨꯗꯤ ꯂꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯆꯥꯗꯨ ꯊꯛꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ꯫ "ꯏꯅꯦ, ꯏꯃꯥꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯑꯃꯨꯛꯇ ꯊꯨꯅ ꯇꯥꯛꯄꯤꯌꯨꯕ." "ꯏꯕꯨꯡꯉꯣ, ꯁꯦ ꯏꯅꯦ ꯇꯝꯂꯒꯦ ꯇꯥꯔꯣ. ꯊꯣꯏꯅ ꯅꯊꯃꯣꯏꯗ ꯁꯣꯟꯊꯕ ꯇꯧꯒꯅꯨ. ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯏꯌꯥꯅ ꯃꯇꯤꯛ ꯆꯥꯔꯕꯅꯤꯅ ꯂꯩꯊꯣꯛꯂꯒ ꯂꯣꯏꯔꯦ. ꯏꯅꯦ, ꯈꯔ ꯊꯨꯅ ꯇꯝꯕꯤꯔꯣ.
ꯅꯥꯌꯥꯒꯤ ꯄꯨꯛꯅꯤꯡꯁꯤꯗ ꯂꯥꯡꯇꯛꯅꯕꯅ ꯊꯨꯝꯃꯠꯈ꯭ꯔꯦ꯫ ꯌꯦꯡꯉꯣ, ꯅꯪꯒꯤ ꯏꯃꯥꯅ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯌꯣꯟꯕꯗꯨꯅꯗꯤ ꯀꯔꯝꯅꯕꯨ ꯅꯪꯒꯤ ꯁꯦꯜ ꯊꯥꯕ ꯉꯝꯒꯅꯤ? ꯆꯍꯤꯃꯨꯛ ꯐꯥꯔꯕꯅꯤ ꯅꯪꯒꯤ ꯁꯦꯜ ꯊꯥꯕ ꯉꯝꯅꯕ ꯅꯪꯒꯤ ꯏꯃꯥꯅ ꯏꯪꯈꯣꯜꯁꯤ ꯌꯣꯟꯊꯣꯛꯈꯤꯕ꯫ ꯏꯅꯦ, 이마디 ꯍꯧꯖꯤꯛꯅ ꯀꯗꯥꯏꯗ ꯂꯩꯔꯤꯕ? ꯅꯪꯒꯤ ꯃꯥꯝꯇꯣꯟ ꯍꯣꯏꯗ ꯂꯩꯕꯅꯤ꯫ ꯋꯥꯐꯝꯗꯨ ꯇꯥꯕꯒ ꯑꯩ ꯌꯥꯝ ꯊꯨꯅ ꯏꯅꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯏꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯥꯝꯇꯣꯟ ꯍꯣꯏꯗ ꯂꯥꯛꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯈꯤ꯫ ꯏꯃꯥꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄ ꯃꯄꯥ ꯆꯥꯅꯅ ꯃꯥꯝꯇꯣꯟ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯊꯦꯡꯅꯗꯨꯅ ꯃꯥꯝꯇꯣꯟꯒꯤ ꯌꯨꯝꯗ ꯆꯪꯃꯤꯟꯅꯔꯛꯈꯤ꯫ ꯑꯩꯕꯨ ꯎꯕꯗ ꯏꯃꯥ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯑꯩꯅ IAS ꯑꯣꯏꯔꯕꯅꯤ ꯏꯃꯥꯗꯣ ꯃꯁꯥꯗ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯕꯒꯨꯝ ꯇꯧꯖꯈꯤ꯫ ꯑꯩꯇꯅꯤ 이마ꯕꯨ ꯎꯔꯒ ꯃꯤꯠꯇꯒꯤ ꯄꯤꯁꯦ ꯊꯤꯡꯕ ꯉꯝꯗꯅ ꯇꯥꯔꯛꯈꯤꯕ꯫ 이네 ꯃꯥꯝꯇꯣꯟ ꯏꯅꯥꯎꯁꯤꯡꯁꯨ ꯑꯩꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ 이마ꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ 이마ꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯪꯂꯛꯂꯒ, "이마, ꯑꯩ ꯑꯅꯨꯄꯃꯥ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ, ꯑꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯦ" ꯍꯥꯏꯔꯝꯂꯒ ꯑꯩꯅ ꯆꯠꯀꯦ ꯇꯧꯔꯛꯄꯗ 이마ꯅ, "이마ꯒꯤ ꯏꯕꯨꯡꯉꯣ, ꯅꯪ ꯑꯅꯨꯄꯃꯥꯒꯤꯗ ꯆꯠꯈ꯭ꯔꯅꯨ" ꯍꯥꯏꯔꯒ 이마도 ꯀꯞꯂꯛꯈꯤ꯫ 이마ꯒꯤ ꯃꯑꯣꯡ ꯎꯔꯒ ꯄꯨꯛꯅꯤꯡꯗ ꯂꯥꯡꯇꯛꯅꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯛꯈꯤ꯫ "이마, ꯑꯅꯨꯄꯃꯥ ꯀꯩꯗꯧꯔꯕꯒꯦ?" "이마ꯒꯤ ꯏꯕꯨꯡꯉꯣ, 이마ꯅ ꯂꯣꯏꯅ ꯇꯝꯒꯦ, ꯂꯥꯎ 이마ꯒꯤ ꯅꯥꯛꯁꯤꯗ ꯐꯝꯃꯨ꯫ ꯌꯦꯡꯉꯣꯏ, ꯏꯆꯥꯗꯤ ꯑꯆꯧꯕ ꯃꯤ ꯑꯣꯏꯔꯕꯅꯤ, ꯊꯃꯣꯏꯕꯨ ꯐꯥꯖꯟꯕ ꯇꯝꯒꯗꯧꯕꯅꯤ꯫ ꯄꯨꯟꯁꯤꯗ ꯅꯤꯡꯉꯝꯗꯕ ꯆꯩꯅꯥ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯃꯗꯨ ꯄꯨꯟꯁꯤꯒꯤ ꯃꯆꯠꯅꯤ ꯈꯟꯒꯗꯧꯕꯅꯤꯀꯣ." ꯏꯆꯥꯅ ꯋꯥꯒꯗꯧꯕꯗꯨ ꯎꯔꯒ 이마ꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗꯦ꯫ ꯏꯆꯥ ꯑꯅꯨꯄꯃꯥꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕ ꯃꯥꯅꯗꯤ ꯏꯃꯧ ꯑꯣꯏꯌꯨ ꯇꯝꯂꯝꯗ꯭ꯔꯦ꯫ "ꯀꯔꯤ ꯇꯧꯔꯕꯒꯦ 이마? ꯈꯔ ꯊꯨꯅ ꯇꯝꯕꯤꯔꯣꯒꯕ." "이ꯕꯨꯡꯉꯣ, 이마 ꯇꯝꯂꯛꯂꯒꯦ꯫ ꯆꯍꯤꯃꯨꯛꯇꯤ ꯐꯥꯖꯤꯟꯈ꯭ꯔꯕ ꯃꯥꯜꯂꯦ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ꯫ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯄ꯭ꯔꯙꯥꯟ ꯎꯙꯣꯕꯀꯤ ꯃꯆꯥꯅꯤꯄꯥ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯑꯃ ꯂꯩꯕꯗꯨꯅ ꯏꯆꯥ ꯑꯅꯨꯄꯃꯥꯗꯣ ꯐꯥꯗꯨꯅ ꯂꯧꯕꯤꯈ꯭ꯔꯦ꯫ ꯌꯥꯝ ꯎꯁꯤꯠꯇꯅ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗꯒꯤ ꯆꯤꯡꯂꯒ ꯄꯨꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯁꯦꯜ ꯄꯥꯏ ꯈꯟꯗꯨꯅ ꯅꯪꯒꯤ ꯈꯨꯔꯥ ꯂꯨꯈꯣꯏꯕꯨꯁꯨ ꯃꯤ ꯊꯥꯔꯛꯇꯨꯅ ꯄꯨꯂꯤꯁꯇ ꯀꯦꯁ ꯇꯧꯔꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯙꯞ ꯇꯧꯕꯤꯕꯗꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯕꯅ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯃꯪꯒꯣꯜꯗ ꯇꯨꯊꯔꯛꯈꯤ꯫ ꯗꯣꯛꯇꯔꯗ ꯊꯨꯅꯗꯤ ꯄꯨꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ ꯅꯪꯒꯤ ꯈꯨꯔꯥꯗꯣ꯫ "ꯑꯣ 이마, ꯈꯨꯔꯥ ꯂꯨꯈꯣꯏꯗꯨ ꯑꯩꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏꯗꯤ ꯑꯩꯒ ꯎꯅꯕ ꯐꯪꯂꯔꯣꯏ꯫ 이마, ꯑꯅꯨꯄꯃꯥꯒꯤ ꯃꯄꯥꯎꯗꯤ ꯀꯔꯤ ꯇꯥꯔꯤꯕꯒꯦ?" "이ꯕꯨꯡꯉꯣ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅ ꯍꯨ ꯊꯛꯂꯝꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯊꯨꯅ ꯄꯨꯍꯧꯕꯗꯒꯤ ꯀꯟꯕꯗꯤ ꯉꯝꯍꯧꯔ ꯃꯥꯜꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯗꯣꯛꯄ ꯄꯥꯎ ꯇꯥꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤꯒꯤ ꯃꯄꯣꯛꯅꯤꯅ ꯀꯞꯅ ꯀꯞꯅ ꯂꯦꯜꯂꯝꯒꯅꯤ ꯏꯆꯥꯗꯨ." "ꯃꯔꯨꯞ ꯔꯟꯕꯤꯔ, ꯃꯁꯤꯅꯤ ꯑꯩꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤ꯫ ꯃꯔꯨꯞ ꯄꯣꯏꯔꯩ, ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯉꯁꯥꯏ ꯑꯩꯅ ꯂꯥꯛꯄꯗ ꯅꯪꯕꯨ ꯌꯥꯝꯅ ꯁꯥꯎꯈꯤꯕꯗꯨ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯚꯥꯏ, ꯑꯩꯅ ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯂꯩꯔꯤ꯫ ꯅꯪꯅ IAS ꯄꯥꯁ ꯇꯧꯈꯤꯕꯁꯤ ꯆꯍꯤ 10ꯃꯨꯛꯇꯤ ꯐꯥꯔꯦ꯫ ꯃꯗꯨꯅ ꯇꯥꯛꯂꯤꯕꯗꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤ ꯆꯍꯤ 10ꯃꯨꯛ ꯐꯥꯈ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝꯁꯤꯗ ꯑꯅꯨꯄꯃꯥꯒ ꯊꯦꯡꯅꯈꯤꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ?" "ꯌꯥꯎꯈ꯭ꯔꯦ ꯚꯥꯏ꯫ ꯏꯗꯣꯝꯆꯥ ꯃꯅꯤꯁꯪꯗꯨ ꯃꯊꯟꯇꯒ ꯂꯩꯕꯒ ꯃꯁꯥꯁꯨ ꯌꯥꯝꯅ ꯁꯣꯟꯖꯟꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯗ ꯄꯨꯟꯅ ꯂꯩꯔꯁꯤ ꯍꯥꯏꯕꯗꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯅꯣꯡꯃ ꯏꯗꯣꯝꯆꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯕ ꯆꯠꯂꯨꯕꯗ ꯑꯅꯨꯄꯃꯥꯁꯨ ꯃꯥꯒꯤ ꯑꯄꯤꯛꯄ ꯃꯆꯥꯗꯨꯒ ꯂꯣꯏꯅꯅ ꯂꯥꯛꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩ ꯇꯧꯐꯝ ꯈꯪꯗꯅ ꯏꯗꯣꯝꯆꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯩꯅ ꯄꯨꯕꯁꯤꯡꯗꯨ ꯊꯅꯝꯂꯒ ꯆꯠꯂꯒꯦ ꯇꯧꯕꯗꯨꯗ ꯏꯗꯣꯝꯆꯥꯅ ꯑꯩꯕꯨ ꯈꯥꯝꯈꯤ꯫ ꯏꯗꯣꯝꯆꯥꯗꯨ ꯀꯞꯅꯤꯡꯕ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯈꯤ꯫ ꯑꯅꯨꯄꯃꯥꯁꯨ ꯑꯩꯕꯨ ꯎꯔꯒ ꯋꯥꯗꯤ ꯉꯥꯡꯗꯅ ꯀꯞꯇꯨꯅ ꯂꯩꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯎꯔꯒ ꯑꯩꯁꯨ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯁꯤꯈꯤꯗꯨꯅ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯂꯛꯈꯤꯗꯦ꯫ ꯑꯩꯅ ꯁꯣꯟꯊꯥꯡꯅꯅ "ꯑꯅꯨꯄꯃꯥ, ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ?" ꯍꯪꯈꯤ꯫ ꯑꯗꯨꯕꯨ ꯑꯅꯨꯄꯃꯥꯗꯤ ꯈꯨꯝꯂꯛꯄꯒꯤ ꯃꯍꯨꯠꯇ ꯃꯃꯤꯠꯇ ꯃꯄꯤ ꯆꯗꯨꯝ ꯇꯥꯔꯗꯨꯅ ꯑꯩꯕꯨ ꯌꯦꯡꯂꯛꯈꯤ꯫ ꯏꯗꯣꯝꯆꯥ ꯃꯅꯤꯁꯪꯒ ꯑꯩꯈꯣꯏ ꯑꯍꯨꯝ
wa amata ngangnadana tumin leinakhi. Ngaihaki tungda Anupamana da poire yum panaba tawbiro hairakhi. Idom chada ai setlage hairamlaga adum yumda halakhi. Nongma imana tamlakhi. Ibungo poire Anupamagi nipado mipatanina yamna kana nara male. Nadom samani sangdo thengnari mana tamlakpani. Kari oina nari bazano ima. Kari bu oiruni mathibong yu thakpadagini dana. Isa Anupamado maraibak onthongna thina tamkhre. Sel pairabani haiduna ngaksauk theklambado jwar khara sana yu khara thak tawbada migi sendol na suma khwang koira male. Isa Anupamado wana lengadawri. Ima aina ngasi mirak tinba ngamjaribasi khura lokhoi amadi Anupamagi sauraba thaudangna ohenkhibani. Mana awaba matam sida mateng pangpam thui. Hayengmak Anupamagi manakta satpiduna magi nipado layengnaba haibiyu. Asangba punamak nasana puthoksyagani. Mathangi numita imada lupa lak mangakhak puhanduna Anupamagi manakta chalhankhi. Imana paisa pibatuda Anupamado ahanbadadi lau yada male. Adubu magi nipagi phibamdu khantharuraga yamna thuna leheng haudrabadi phararoi khanduna lawi hai. Magi nipadusu hana ngaksauk theklambadu upai leiraktrabanina imana paisa pibatuda kaptuna leihawi hai. Bai poire haujikti karam tawkhre. Anupamagi nipadu phakrabra. Yamna thuna Delhi da puduna layengbadagi phakre bai. Haujikti makhoigi paw amata takhidrabra. Makhoina Delhi dagi anaba phaduna thorakpa matamdo jwar sanabaga yu thakpagada maran mathum punamak loisin khrabanina yamna ware haiba paw takhi. Magi nipado yudi thakhidre adubu thabak shufam khangdana kangaunana lei haina idom samani sangna tambadagi khangki. Anupamagi khanbada ahing kaya tumba yakhide. Aigi ofisida tan chabana ahangba post ama lakpadagi magi nipado LDC oina thabak hapki. Ngasi suma office lakhibani. Marup poire nangi wari punamak khanglakpa mikopsida nangi marup ama oina isada swakthokchaba phaurakle. Adubu bai punsise yamna lusina natraga yamna laithokna su khanbadi langani. Halak laroidaba punsi khongsattugidamak marupki lakadoriba punsi khongsatta madugi saitheng pina hinglibado madudi nang manungsiba marup ama oina aina pamde. Nang imagidamak khangadawani. Haujikpu nang Anupamagidamak leblibra. Mabu nungsiribra madumadang aingonda khanghalu. Bai Ranbir ai haujiksu Anupamabu nungsiri magidamak lebli. Nungsiba haiba potsakse onthokna sumamal yamkhre. Adubu bai nungsibagi wantokti tongan khre. Magidamak ai thawai simak thaba tarabasu harau na thadokpa ngamgani. Adubu aina lebliba khongpham sidi mana nungaina magi mapuroibaga harauna laiminajakhiba adugidamaktani. Aigi oinabagidamak lebliba khongphamdi natti. Bai boire, I am really proud of you. Nangi khongthang dugidamak nangbu thagattaba ngamdi. Adubu nangbu nungsiba marup ama oina nang yum pandabadi yaroi. Ngasimak nangi phirep ifamda khanghalu. Marup wafamdudani aigi thamoibu asuki matik wahaliba. Puning sida palefam sungang khanghanribasi. Puning da phawkhiba kallaba chaina singduna punsise yening amuk hullo haina puning sina aigi thamoida haiba ngamdana laklibani. Ngasidi marup nang haiba khudingma ai soidana illagani. Matanga swaida wari siloisinjare. Anauba wari amada mayanga puna amuk thengna minarasi.